ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯂꯥꯎꯊꯣꯛꯆꯍꯧꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯞꯄꯝꯕꯗꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯍꯥꯞꯆꯕ ꯇꯥꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯑꯗꯨꯒ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯒꯗꯕ ꯋꯥꯔꯤ ꯑꯁꯤ ꯀꯥꯏꯍꯧꯔꯦ ꯊꯃꯣꯏꯗꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ MM ꯁꯨꯔꯖ, ꯊꯧꯕꯥꯜ ꯋꯥꯡꯈꯦꯝ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ episode number 1 ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯔꯥꯖ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯈꯔ ꯀꯣꯏꯕ ꯂꯥꯡꯕ ꯄꯥꯝꯕ ꯔꯥꯖ ꯃꯆꯤꯟ ꯃꯅꯥꯎ 6ꯀꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯑꯇꯣꯝꯕꯅꯤ꯫ ꯔꯥꯖ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯔꯥꯖꯀꯤ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯦ ꯑꯃꯅ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤ꯫ ꯔꯥꯖ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯅꯤꯡꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯈꯤꯗꯦ꯫ ꯅꯣꯡꯃ ꯔꯥꯖ ꯃꯃꯥꯟꯅꯕ ꯄꯣꯏꯔꯩꯒ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥꯔꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯔꯥꯖꯅ ꯅꯨꯡꯁꯤꯖꯕ ꯁꯅꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯕꯦꯝꯕꯦꯝꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯈꯔ ꯆꯠꯂꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯄꯣꯏꯔꯩꯅ ꯍꯥꯏꯔꯛꯏ, "ꯔꯥꯖ ꯂꯥꯛꯑꯦꯍꯦ, ꯅꯪꯒꯤ ꯊꯋꯥꯏ ꯍꯥꯏꯍꯧꯔꯣꯗꯅ"꯫ ꯔꯥꯖꯅ ꯈꯨꯝꯃꯛꯏ, "ꯅꯪꯁꯤꯗꯤ ꯌꯥꯔꯦꯕ, ꯌꯥꯔꯦ ꯈꯪꯉꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯉꯝꯗ꯭ꯔꯒ ꯑꯩ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨꯔꯣ ꯍꯥꯏꯔꯣ"꯫ "ꯚꯥꯏ, ꯃꯤꯅ ꯇꯥꯔꯒ ꯀꯩ ꯈꯟꯗꯣꯏꯅꯣ"꯫ ꯄꯣꯏꯔꯩꯅ ꯍꯥꯏꯔꯦ, "ꯅꯪꯁꯦ ꯅꯤꯄꯥ ꯃꯥꯟꯗꯦꯍꯦ, ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯅꯪꯉꯣꯟꯗ ꯐꯨꯔꯛꯀꯗ꯭ꯔꯣ? ꯅꯨꯄꯥ ꯅꯨꯄꯤ ꯂꯣꯏꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ, ꯑꯩꯁꯦ ꯃꯥ ꯍꯦꯛ ꯎꯕꯒ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯥꯕꯨ ꯅꯣꯡꯃꯇ ꯎꯗ꯭ꯔꯕꯁꯨ ꯂꯩꯕ ꯉꯝꯗꯦ, ꯎꯔꯕꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ"꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯁꯅꯥꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯕꯦꯝꯕꯦꯝꯅ ꯍꯥꯏꯔꯦ, "ꯗꯥ ꯔꯥꯖ, ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯔꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯈꯪꯕ ꯌꯥꯗꯕ ꯋꯥꯔꯣ"꯫ ꯔꯥꯖꯅ ꯈꯨꯝꯃꯤ, "ꯕꯦꯝꯕꯦꯝ, ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯑꯃ ꯁꯥꯔꯝꯕꯅꯤ꯫ ꯅꯈꯣꯏꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ"꯫ "ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯣꯠ ꯑꯃ ꯂꯩꯔꯨꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯅ ꯃꯈꯥ ꯇꯥꯔꯦ, "ꯚꯥꯏ, ꯅꯪ ꯐꯣꯡꯗꯣꯛꯇꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯔꯣ"꯫ ꯔꯥꯖꯅ ꯈꯨꯝꯃꯛꯏ, "ꯐꯔꯦꯁꯦ, ꯑꯩꯈꯣꯏꯁꯨ ꯆꯪꯉꯁꯤ"꯫ "ꯆꯪꯉꯁꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯉꯛꯏ꯫ ꯁꯣꯝꯗ ꯁꯅꯥꯁꯨ ꯔꯥꯖꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯅꯥꯅꯁꯨ ꯔꯥꯖꯄꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯁꯅꯥꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯅꯤꯄꯥ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯕ ꯔꯥꯖꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤ꯫ ꯅꯤꯄꯥꯁꯤꯡꯗꯨꯗꯗꯤ ꯋꯥ ꯑꯃꯇꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯔꯥꯖ ꯄꯣꯏꯔꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ "ꯀꯩꯗꯧꯔꯤꯒꯦ ꯚꯥꯏ"꯫ ꯄꯣꯏꯔꯩꯅ, "ꯚꯥꯏ, ꯆꯪꯉꯣ, ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ꯫ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯏꯁꯤꯅ"꯫ "ꯚꯥꯏ, ꯁꯅꯥꯈꯣꯏ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯈꯔ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯏꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯌꯥꯎꯕꯖꯥꯠꯂ"꯫ ꯄꯣꯏꯔꯩꯅ ꯅꯣꯛꯑꯒ ꯈꯨꯝꯃꯤ, "ꯅꯪꯒꯤꯁꯤ ꯄꯥꯈꯠꯆꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯌꯥꯎꯔꯝꯂꯣꯏ, ꯌꯥꯎꯔꯝꯂꯣꯏ, ꯄꯥꯈꯠꯀꯅꯨ ꯏꯕꯨꯡꯉꯣ, ꯈꯝꯕꯜꯅ ꯆꯥꯎꯔꯤꯕ, ꯐꯣꯡꯗꯣꯛꯄꯅ ꯉꯝꯗ꯭ꯔꯤꯕ, ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯗꯤ
मीगी ओई खंग्रे बाय ऐसे फोंदोक पंगमदना असुम लेहौरद्रा पोइरिने खुमे फरे नंग फोंदोक पंगमद्रबनिना आई सोइदना हायरगे असुमना वारी सानरिङै ममानब रोहितजो चंगे करी वारी नो याम नुंगाइबा मालिदा रासना खुमे सनागी वारी नि देताव रोहितने हायरे नंगना सनादा सुम सोले फोंदोकपना सुपोंग हे फोंदोकते असुमना मखोय हुम वारी सादुना नोकमिनरमे अमरोमदा रास पोइरै रोहित लेकाय दुदा याम लुना तिनरमे अदुबु रोहितती पुक्सेल खरा सेंगदबा मिन करिगुमदा रास अमदि पोइरै मखोय अनिना खरा हेन्ना लोइने नुमित खरनी लेरबा मतुंगदा पोइरै रास की मतौदो येंबा ngamdraduna सना खोइदे चलमे पोइरैना सना सना ओ सना लैब्रो सना की ममा थोकले पोइरे नंग लाइब्रा सना का वारीमता सागेना लाकपनिने ममान हायरे लेबनी संगसिलो अदुदी नचनुपी का वारी सारामु इने कैथेल मचा फावुदा थोउखिगे असुमना सना की ममादु चतख्रे सना इमुंगदगी थोले दा पोइरे कै लेरगे काखलो सिदा फमसे पोइरे ने हारे सना आई नंगोंदा वामता हागे नंग यादबदी यादेको सना न कुमे करी वानो कीबु किसलेदा पोइरे ने हारे सना आईगी वासे नंग लानदि लौगनुको आई रास की मतौसे येंबा ngamdre नंगबु रासना नुंसिजबसे मतम याम कुइरबने अदुबु रासना ngasi फावो फोंदोकपा ngamdana लेरि मागी थमोइनदि नंग तनि सोंदुना लेरिबा नंगना थोकपा नंगना चटपा खुदिंग नतुंग कोइन इनरिबा लोना लोना नंगबु येंगजबा नंग हेक उनरगना वामता हाइबा ngamdriba मसिनी मागी अवाबा सना मागी मतौसे येंबा ngamdaduna आइना नंगोंदा हाइरबसिन माबु अमुक्तंग नुक्सिबियु सनासु पाखुमबिरे दा पोइरे आइसु खंगी मागी मौंग मतौदो आइबु नुक्सि हाइबा अदुबु लेकाय मसेल ओइबसिदा मिना करी हाइकिने आइसु खनबदे याम वाय पोइरिने मखा तारे अदुबु नंग रास की पुंसिगिदमक करिमता खनदबा ngammadra आइसु माबु नुक्सिदबदि नते मियामना करी हाइनकिनि खनबगी वानी फरे आई दापोइरिने हाइरिदो यारगे अदुबु इमा खोइददि खंगलोइसिको अदुदी पावसी आई रास्ता तमलुकी आई अमुक चलगे होय दापोइरे अदुदी आई सुम लेहौरेको पोइरे चतख्रे मथंगी नुमिने पोइरे रास की मनाक्ता लाए बाय ngasiदी नुंगाइबा पाव अमा तंबीगे तानिंग्रो रासना कुमे करी पाउनो तम्बु तासिदना पोइरे नाय आई सना खोइदे ngarang चतलुई नंगना नान मखै फोंदोकपा ngamdana वाना लेरकपदो ngarang दे आइना फोंदोकलमबने रास याम लांगतकना नायरे अदो बाय मानदी कई हाइरकेबा से हाइरोबा पाखतकनु इबुंगो मानसु नंगबु नुंसी हाइरबने रास नायरे बाय आइगी अवाबा खंगबीबसे नाहा खक्तनी पोइरेना इस थमोइगासे अमुक नौथरे इसे मसीदी इबुंगो मरुप अमगी
तौफम थोप इथौनी से नोबसे नान मखै नंगना माइथुंगदा नुंगाइतबा ममी ताबदो आई येंगबा नुंगाइतेबा ngasidi amukta nooba ras yam haraujake rasna haraubada uraga poiresu yam harauki asumna punna makoi harauna nungminarami matamna kanabu sungai bide ras amadi sana ahan boina unaki rasna hairami sana ibani gi nungsinabase punsigi lengdraba nungsiba oisanuko sana sukumai daras aigi punsigi ahanba nungsibadi nangni aibu nungsiba khanganbasu nangni aibu punsigi thadokpiganuko rasu pakumbire sana aigi punsigi ahanba nungsibasu nangni aroiba nungsibasu nangna oijage ai nangbu punsigi thadoklo nang tabu laining oiduna ngasi phawba laklebani ngasidi aigi ningba thungle asumna wari kaya ama sanarba matungda sanana daras ai imana thiramlani ai chatlage chalo chalo matamdi asum hauki asumna nungsinerakpana laikagi misu khara khara khangba horake makhoi ni gi mari nongma sanan hairami daras ibani gi mari se imasu khangba male rasna khumai kari hairaiba kaishumbudi hairakte asumna wari sanaringaida sanagi mama change mabanimak wari chap chap lepe sanagi mama ras la miroi bungo nangbo ine sum la ambane sanagi mama karimta haramdana imungda changi ras na haire sana ai chatlage chatlo asumna ras ikai na thole nongalaga rasna sana dange ngarangido inena kaisum haidro kaisumbudi haide aidi ngangbigadra haina pakhatlurabani ado inedi warido khangba manbra khangba mandeda daras ai changage asumna makhoi ani nongmogi nungsiba hengale nungtigi unadradi laiba ngamnadre makhoi ani gi nungsinaba laikai gi misingsu khangdaba mata laitre raspu sanagi mamana yam luna tawje nongma rasamadi sana mamanaba magi yumda unaringe wari sanaringe matamda sanagi mama khanguduna changake wam thairamdana tumina chatke sana mayumda yorba matamda mamana kara nganglami amasu makhoi ni gi marisi khanglebani asumna rasamadi sanagi marida kanasu yetpa ngamdre hainaba lay miyoibegi punsi khuba khundamni haraubogi marumda kappasu awabasu laitaba nate khangaudana sana khoi gi imung khudong chadaba amadagi makhoi atopa khungang amada yum hongba taki makhoi chatkragani khanbada ras aduki matik nungai khide chatlamdai gi matamni makhoi ni unaba matamda sanana hairami daras nang aibudi kaukhinuko inakta toina lauko rasu hairami ayam toina lakani kapkanu se yengba nungaite somdadi rasu lona kaplibani ras khangba ngamdarduna mamitigi mapi lepa laitana chintarakli sanasu ras ki chintarakliba pirangdo
ꯇꯩꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯦ, ꯗꯥ, ꯀꯞꯀꯅꯨꯁꯦ, ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕꯁꯨ ꯅꯠꯇꯕꯁꯤꯕꯨ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯤ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯔꯥꯖꯅꯁꯨ ꯁꯅꯥꯗ, ꯅꯪꯁꯨ ꯀꯞꯀꯅꯨ, ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ꯫ ꯑꯁꯣꯝꯗꯅ ꯃꯃꯥꯈꯣꯏ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯅ ꯁꯅꯥꯕꯨ ꯀꯧꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ꯫ ꯁꯅꯥꯅ ꯍꯥꯏꯔꯦ, ꯗꯥ ꯔꯥꯖ, ꯑꯩ ꯆꯠꯂꯒꯦ, ꯏꯃꯥꯅꯁꯨ ꯀꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖ ꯁꯅꯥꯗ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯈꯣꯏꯁꯨ ꯑꯅꯧꯕ ꯈꯨꯟꯗꯨꯗ ꯃꯌꯨꯝ ꯍꯣꯡꯈ꯭ꯔꯦ꯫ ꯔꯥꯖ ꯁꯅꯥꯕꯨ ꯎꯗꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯂꯩꯇꯥꯔꯝꯗꯦ꯫ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤꯕ, ꯊꯦꯡꯅꯈꯤꯕ, ꯍꯥꯏꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕ ꯈꯨꯗꯤꯡ ꯔꯥꯖ ꯁꯅꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯈꯤꯗꯕ ꯑꯍꯤꯡ ꯀꯌꯥꯅꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖ ꯁꯅꯥꯈꯣꯏꯅ ꯍꯣꯡꯈꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯅꯥ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯁꯅꯥ ꯔꯥꯖ ꯂꯥꯛꯄ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯔꯥꯖꯅ ꯍꯥꯏꯔꯦ, ꯁꯅꯥ, ꯃꯇꯝꯁꯤ ꯊꯦꯡꯉꯦ, ꯑꯩ ꯍꯟꯕ ꯊꯦꯡꯅꯅꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯁꯅꯥꯁꯨ ꯀꯨꯝꯃꯦ, ꯆꯠꯂꯣ, ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯉꯅꯤ꯫ ꯑꯁꯨꯝꯅ ꯔꯥꯖ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯁꯨ ꯔꯥꯖꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ꯫